Ngashi Miyoi phonkhibba kangleipakki mairagi pause deki maruoiba pau khara khangasaraka miyamda khudo tamjiki Manipurgi PR government asina afaba thaba amata pangthokpa ngamdrei miyamna pamba pupara government lehannaba Shiva Senana achawba thodang lawbani Entombi Manipurda hawjik thokliba irang asi loisinaba National Democratic Party ki tunga-tungamba leadersing political parties Union Home Minister Amit Shah, BJP National President JP Nanda amadi Mohan Bhagawat Singha yauna makok thongba lusingba memorandum pisingkhre Manipurda lengak sasan tawriba PR government asina afaba thaba amata pangthokpa ngamdrei miyamna pamba popular government ama semnaba Shiva Senana achawba thodang lawduna honagani hana Manipur Democratic Alliance ki convener Entombi na phongdokkhre Wafam asing asi Imphalgi Babuparada laiba Shiva Senagi office da pangthopa paugi mifam amada President Tombi na phongdokhibani mahangna makhata na pamising na phongdokhibadi Manipur da hawjik thoklibe irang asina maram oiduna relief camp sing da lairiba IDP sing masa masagi mayumda hanjin hannaba tonga political party sing amadi BJP yauna hawjik fawba IDP sing mayumda hanjin hanba ngamdabasi Matam amagi British ki colonial rule sandoklamba singi rule adu hawjik Manipur da lairi haibada haimamba thokloi haina phongdokhi mahangna makhatan hai rule adu Congress na makha samtharubagi mathakta hawjik center da paliba lengangna su amu makha samtai haibada haimamba thokloi hawjik Manipur da lairiba PR government asi miyamgi apambagi wangbadani masina afaba thaba amata pangthokpa ngamdrei Maram aduna miyamna pamba popular government lehennaba Shiva Senana demand tawri haire Manipur da PR thamnaba amuk tawba aduga popular government thamnaba amu mikhal pangthoknaba hotnaba tarabadi leba miyamgi awaba khangdaba haibadu oigani state asigi miyamna hawjik tunga-tungamba awaba kaya thengnaduna laklibase election tawduna lengak semlaga ko amba ngamgadribra haina hangbaga loinana handak center gi leadersing unavada Manipurgi CM oiningba yambadagi leadersing na momon nokpa mali haiki mahangna makhata na phongdokhibada lamdam asigi miyamna hawjik wariba asi ko annaba amata ngairaba upaidi lamdam asigi miyamna khanba MLA singna amu hana popular government semba haibasina oigani masibu mai pakna pangthokpa ngamnabagi damak National Democratic Alliance na achabo thodang lawduna national ki leader kaya unanabagi damak New Delhi da chatlagani adubu laibak thibadi popular government ama semnaba ningphung ngangnaba haurakpada namai hekta kapsilakpa asi angakpa phawi Manipurgi chingkhong singyada sariba bunker sing hawju phawba lawthoktaba asi laibak thibani Manipur kannaba amuko kokomi amadi Foxna chingba CSO singna lawriba thodang asi yamna thagatningai ni loinina lamdam asida lairiba political party sing rajniti ki khetnaba thamdana Manipur kannaba Manipurgi apamba saktam ngaknaba thabak tawse Manipur da popular government ama lingnaba Manipur da lairiba political party punamakna party ki khetnaba thamdana amata oina center da puna daksinaba so appeal tawkhi makhatarapa pawda gari huranba ama gari ge konana fare Manipur police na chatharapa draft ki manungchanna gari huranba miyoi ama mahakna huralakpa gari ge konana fare haire pharaba miyoi asigi maming Sayedrius Khan Erais Jame Kunipan Kawi Thawa District ki Thawa Police Station gi Lirong Sabokta gini Miyoi asina hurandina purakpa registration number yaudaba Brumasu gi Honda Activa ama phagappaga loinana Aadhaar card amasu recover tawba ngamle hairi makhatarapa pawda PM Modi na Manipur da Lakkani hairibasi Manipur da popular government ama sembagi Chief Minister wasak lounabagi oina lakpa khongchat oibiyu Sanjoy Ahanthem Mathang tha July 2015 gi anganba sarokta leiba asigi Prime Minister Narendra Modi Manipur da laklaba ya haiba paw asina achumba oirabadi ai isamaki de PM Modi bataram oksari thenglawsu thengna PM Modi da Manipur da lakpa matamda Manipur miyamna su sojina thagatnagani haina social worker Sanjoy Ahanthem na phongdorakli mahakna makhata na phongdorakli badi aduba angangda ngamo pijaraga project khara sangaba kharana yatra hullaga Manipur miyambo themge khanba oirabadi madu miyamne hena warawnagani project yatra hunba sangabadi Prime Minister na tabidrabasu yai
Prime Minister Modina lakpibada lamdam asigi social worker ama oina leibak miyamda aigi lanai oiba wafam khara thamjabaga loinana Modi jigi pukning chingsinjari hairi. Ahanbada PM Modi gi pukning chingsinbinaba thamjariba wafamsing adudi Manipur da Pupura government ama sembagi Chief Minister wasak lounabagi oina lakpa khongchat oibiu. Anisubada Kuki Maintain sing na hawkiba lising aniga subna kunga homdoigi May ahumdagi hawduna mayu maykay tumna May thadaw pikhiduna relief camda sahi ani henna wana ledaklaba kanglub animaki lising humpuy hemba IDP singbu magi mayumda hanjil handuna mahausagum tangdulay tanalayba ngamnaba mayum maykay nauna sabiba ngamdriba posay amadi mangkiba maral matumpuna maki kemhe systematic sana bibiduna amuk hana nungaya fana kundalay tabalayba Pangnaba achaba financial package ama pibiramu aduba sahi ani hena mirai biruraba awaba khangliba miyamna soyuna thagatkani ahumsubada Manipur da permanent peace puraknaba kuki arm group singa tawnariba su ebrocrat tawre lauthokpiyu shogi maikhum ublaga kuki ametun singna khwaidagi hena tamthiba terrorism chathaduna pikliba thani pal sudriba angang phawba meaning silaitana hatpiba Nupi kaya wasu tamthina tambibada natana sangagum hapiba punamak asi shogi marumda chathariba inhuman oiba thabakni masida natana Manipur gi apamba saktam thugainaba ethnic screening campaign chathaduna anti-state anti-national oiba thabak kaya chathabada ayaba piba suspension of operation abrogate tawre hane lauthokpiu masi oiragadi barakhakki natana prithvi gi miyamna PM Modi bota sengna shanti pamba Santi ki symbol oiba asengba leader amani haina sonagani Marisubada Manipur gi ngamkai amadi apunba gi saktam matam punamaki oina tekta kajana kanagumba amatana amuk hana singnarakpa ngamdana lehongnaba India gi constitution gi article 3 semdoktuna akhanaba provision ama Manipur gi dama hapchinnaba July 12 lising aniga subna 15 dagi phamba haugadariba parliament mifamda bill ama puthoklagani haina lauthokpiramo amadi Madumak thabak to onthokpiyu mangasubada Manipur da logi wangbada Myanmar amadi Bangladesh gi changchilakliba mitopsing lising aniga subna kunga taret assembly election gi mamangda khangdoktuna magi maramdamda halankigani madugida mangasidagi thaba hauragani hani lauthokpiyu hariba mathak hiramanga asida BJP amadi chaminariba MLA singloinana BJP gi luchingwi punamak PM Modi bo wakhal tahanba ngamnaba wari saduna ireba asida ngasi thokliba wathok lanthok asi pungko koknaba amadi tungkoina lamdam asida tangdulay taba chakhapa nungaiba lamdam ama oinaba thongna leina Modi ga wari sanabiyu hariba thabak singasibo PM Modi amadi BJP na thabak to onthokpirabadi Manipur da Prime Minister amadi BJP yumthong khudingda lai oina latnagani hairi makha charapa pauda Manipur da Ngashi Miyoi 13 nauna COVID positive oire Manipur da COVID ke active case tapna handaraklabasu positive oibagi masingdi numi khudingi thorakli Ngashi khakta da Miyoi 13 nauna COVID positive oire haina IDSP dagi phangba pauna hairi pawasina makhata na hai nauna Miyoi 13 positive oirakrabasing adugi manungda angang ani yauri angang ani adu Bishnupur district tagini amana masagi sahi amakhakta mangairi aduga atopa amana masagi sahi mapal khakta mangairi makhoi animak nupa ngaktane pawasina makhata na hai apunba positive oirakhraba 13 adugi manungda tarana Imphal West tagini aduga anina Bishnupur district tagini aduga atopa amaduna Imphal East district tagini state asigi oina hauji active case maudra nipal khakta mangairi Haujuk phawbada Manipur da COVID ki anaba web asida positive oikibagi masing chanigani phugu homdo yaukhre state asida COVID positive oikibasing ama phawba ka hena khudong thini oikide ngasigi positive oirakhiba 13 aduso home isolation na leinaba khangankre